Ngasi Octobergi tang manga ningthokaba numitki Impalda pongba pauche kharagi headlines leijare taminarasi. COVID-19 nungtigi mi siba leptri. Police inspector ama yauna ahum amaga sulai kidre punna humdra manga sure. Pung kunmarida travel history leitaba mi chani positive oiki. Ing lisingani kunmathoi ki July pawda mi koti kunmanga romda COVID-19 hidak pangangani Health Minister. COVID-19 test tawdana numitarani sure haiduna discharge tawrakpagi matangda wakhal tanadaba kya lagle. India da minute mari khudingi nupi amamam breast cancer na nai. Ngallingai da layeng haurabadi mamal yamlaba punchi kanba ngamgani Dr. Ajit Lukram. Rapid antigen test kit ki stock leraktabadagi test lepa yana leire. Akhannaba test khara kaknatana ataidi RT-PCR oina tawhankre. Chingkhai Ching Reserve Forest tagi Chinglaiba kolaga purakpa LDA gi ama yauna truck ahum phare. UK gi University da Mahiroi Chatred Humdra COVID-19 positive oire. Russia da record oina COVID-19 gi anauba case lising tara chamri mautra mapan lakhre. French Open Novak Djokovic makha chungchinkre muguruja lehaure. Amasung Rafael Nadal na French Open gi quarter final changle halep lehaure. Thank you.